Good morning. Ngasi ꯑꯩꯈꯣꯏꯒꯤ ꯑꯣꯟꯂꯥꯏꯟꯒꯤ ꯀ꯭ꯂꯥꯁꯁꯤ ꯑꯃꯨꯛ ꯍꯧꯔꯁꯤ ꯑꯗꯨꯅ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯅ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯂꯤ. Welcome to my class. ꯑꯗꯨꯅ ngasi ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯄꯔꯥ ꯑꯁꯤ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯐꯥꯕ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯃꯥ ꯑꯗꯨꯅꯤ. ꯑꯗꯨꯅ ꯏꯍꯥꯟ ꯍꯥꯟꯕꯗ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯐꯥꯕ ꯍꯥꯏꯕ ꯗ꯭ꯔꯃꯥ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇ꯭ꯔꯝ ꯕꯤꯔꯁꯤꯡꯅ ꯏꯕꯅꯤ. ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩ ꯃꯩꯇ꯭ꯔꯝ ꯕꯤꯔꯁꯤꯡꯒꯤ introduction खरदंग अयाक पिरमगे अदना introduction सी इहान हानबदा मैत्रम बीरेगी पिरागे मैत्रम बीरसी ड्रामा गी लमदा थिदोंना सिंथानिंगाई ओइरबा ड्रामा गी लमसीदा थिदोंना खुइदा दान तोबिरमबा अदुगुंबा मिशा अमनी अदुना खुइगी मैत्रम बीरसिंग मिशिंग अमगा समापन तरागा तरुक हाइबदि 1916 दा या स्कूल की जन्मस्थान हाइबा मफम असिदा पोई ख्रिस्ट कुम लिशिंग अमगा समापन कुंथ्रागा निपांदा कलकत्ता विश्वविद्यालय की मखादा मैट्रिक पास तोई मैट्रिक पास तौरबा मतुंगदा अइबासी रामलापाल हाई स्कूल दा इहान हानबा ओइना ओजागी सिंफमदा चंगी अदुगा मथंगदा मणिपुर सरकार की शिक्षा विभाग ता हाइबदी मणिपुर सरकार की एजुकेशन डिपार्टमेंट ता LDC ओइना थबक तौकी यामना नहा ओइरिङैदगी एक्टर अमा ओइना थिएटर की लमदसु हुंदाखी अदुगा ड्रामा कया महाकना डायरेक्शन पीकी मसाना खुगी ड्रामा से पामजना मसासु एक्टर ओइकी अदुगा एक्टर ओइबद नतना ड्रामा कया सुमहाकना डायरेक्शन पीकी मसक नाइबा खुगी थिएटर की एक्टर अमसुंग डायरेक्टर अमा ओइबद नतना ड्रामा दा खुगी ड्रामा की अमदी इसे ड्रामा अमदी इसे मयेक्सु महाक इबिरमी अदुना महाकना ड्रामा तरा हेने इरमे हाइबा ड्रामा तरा हेने इरम्बा असिदा अखोइना हौजिक फावबदा अखोइना सपा तौदुना खुगी फोंगलबा महाकी ड्रामा सिंगी ममिंग खजितंग पलके अदुना खुगी अइबसिगी फोंगलबा ड्रामा सिंगी नुंगसी लमन वीर टिकेंद्रजीत अमसुंग हिजम रोमोनिगा लोइनना ड्रामाटाइज तौबा याइथिंग कोनु हाइबसि अदुना महाकी इसै मये अयाम्बा ड्रामा सिंग असिदा यावबा ngakतनी महाकी इसै नुंगसी करी ओइरसिगे नुजा वाखल थेनमल्लिदा हाइबा इसै मये असे नुंगसी लमन कौबा ड्रामा दा क्वाखोइ ड्रामा अदुदा सकपनी अमसुंग हौजिक फावबा मियामना काउनद्री इसै मये असि मयामना असुकी मतिक पामनखिबना हौजिक फावबदा मये असे काउनबा ngamdana ahal on magi matamda leremba mayamdi thamoida isei ase hojik phawba saknari ngangnari mahak manipuri natya gi lamda tawriba khudolbu ko kai sakhanglaba oina manipuri sahitya parishad imphal na samapal budraga nipanda natya bhushan award ase upadhi ase piki अदुगा अमसुंग ख्रिस्ताब्द कुम हाइबती एखोइगी अइबसिना लेखिद्रबा मतुंग लिशिंगमगा समापल मरफुगा तरेता अखोइगी नाट्य रत्ना हाइब उपाधि असे मसिसु पीखी अदुगा ngasi एखोइना लखटलिबा ड्रामा मतेक असी को ngasi एखोइ लखटलिबा ड्रामा मतेक असी महाकी बीर टिकेंद्रजीत कौबा ड्रामा अदुगी मंगा सुबा उत्पा मतांगी बीर टिकेंद्रजीत हाइबा ड्रामा सी खुगी लाइरिक ओइना तांकक नाइना लेबा अचौबा ड्रामा अमनी अदुगा सुनतेगी ngasi एखोइना तमगदौरिबा matang asidi manga suba tangkak manga suba utpa masigi matang asikhaptani aduna masi matang asida khara aina maitram bira sing kanano mana taw kai tawrami karamba akhigi award mahakna phangki haibna singba adu matang asida ai lejare aduga haiba aiba asi nisinamaga samapal budraga nipal habidi 1978 da sangsardigi thadoki masina telappa maitram bira singi masak takpa ni aduga hoji aina makha tarakpada
हाइजगदौरिसिना अखोइगी ड्रामा रीटिकेंडजित ड्रामा सिगी अपुनबा सकलोनी आइना होजिक हाइफेतंग ड्रामा सि करिनो करम मतंगदगी हौवी हाइबदो मदु आई खजितंग थमक्के दुगा तौगदोइबा मतंगदी मंगा सुबा तांककनी अदुबु हुजिक थमक्कदोरिबा असिना रीटिकेंडजित हाइबा अखोइगी ड्रामा सिदा करिनो उतलिबसी हाइबदु खजितंग थमक्के ड्रामा सिगी सुमलप्पा वारी अखोइना तांककपुदी मंगा सुबदा तौगदबो ओइरबसु ड्रामा असिदा करी थोखरे करी तौरे मतंगसी योरनबा खंगनबगीदमक्ता ड्रामा असिगी समलप्पा वारी खरजिक्तंग खंगजनबा हाइबसी यामना मरु ओइबा अमनी अदुना द अपुनबा ड्रामा असिगी समलप्पा वारी खजिक्तंग आई थमक्के ड्रामा की अहोबदा महाराज सुरचंद्रगा ममा तिनदबा मनाव इबुंगु टिकेंद्रजीत अमदी थंगाल जेनरल गा लेबाक वाइल की मतंगदा मोट खेनब उतले ड्रामा की अहानब सिनमक्तदा कमायनो उतकदगे हाइबदा मसे ड्रामा अपुनबा ड्रामा दुगी समलप्पा वारिनिको अखोइना तंगदोरिबा तांककसिगी नत्तेको अपुनबा ड्रामा दुगी अदुना ड्रामा सिगी हे होरपदा कमाइन तवे हाइबदा महाराज सूरचंद्र चंद्रगीति की मजा इबुंगो अहन महाराज सूरचंद्रगा ममा तिनदबा मखोइ मसिन मनाव ममा तिनदबा मयाम लೈ अदुना ममा तिनदबा मनाव इबुंगो टिकेंद्रजीत अमदी टिकेंद्रजीत अखोइ खंगेको अखोइ सूरचंद्रगा ममा तिनदबा मनावनी अदुगा थंगाल जेनरल अखोइ थंगाल चिंगदेगी होरकपा कोना अखोइ थंगाल जेनरल हाबा मिथोन तौदि मयामना थंगाल जेनरल हाइना कौखरबा इपु थंगाल जेनरल हाइना खंगनबा मतिक मथौना लैबा असुकी मतिक मणिपुर इमागिदमक्ता होटनबतना अवाबा लैखिद्रबा अदुगुंबा थंगाल जेनरल नि को अदुगा लैबाक वायिलगी मतंगदा मोट खेनबा उतले हाइसे सूरचंद्रगा कनागा महाराज सूरचंद्रगा टिकेंद्रजीत का थंगाल जेनरल गा लैबाक वायिलगी मतंगदा मोट खेनबा उतलेबा करमाइना खेनरिबा मतंगसे ए हाइरक्के कोम महाराज अमदी मनाव इबुंगो पकासनाना ब्रिटिश सरकार की पॉलिटिकल एजेंट दा लेबाक थौदागी थबक खरा सिनबा पामी अदुना हाइरिबा कइदवे हाइ मतमदा अखोइ ngसाइगी लेबाक थौदागी थबक खरा सिनबसे पामीबा कना कनाना महाराज अदुगा महाराज की हेक पुमिन मनाव इबुंगो पकासना सिना अखोइगी लेबाक की ओइबा लेबाक थौदागी सि कनादा सिनबा पामीबा पॉलिटिकल एजेंट को मदुदा पामेबको सेनापति टिकेंद्रजीत अमदी थंगाल जेनरल दी मणिपुर की लेबाक वायलदा खुद थिंजिनबा ओइना थोकनी हाइदुना मदु पामते मसिगी मोचिनी अचौबा खेनबम ओरतोइसे कना कनाना पामद्रबा ngसाइगी पॉलिटिकल एजेंडा लेबाक थौदागी थबक खरा सिनबा हाइबसे सेनापति टिकेंद्रजीत का थंगाल जेनरल गदन नदी पामदेबा करिगी पामदेबा अखोइगी लेबाक वायल सिदा खुद थिंजिनबा ओइना थोकनी लेबाक की अरोनबा वायल अखोइगी अरोनबा अथवा खुदिंगमक्तो मखोइना खंगखरनी हेना खुद थिंजिनबा थोकनी हाइदना मखोइना पामदेबा मसिगी मोट खेनबसिगी मलोमसिना मरम ओइरगा नोंमा अहिंग अमा टिकेंद्रजीतना लुचिंगदुना मचिन मनाव सिंगा लोइनना महाराज सूरचंद्र की मथक्ता लान हवे ngसाइगी मोट खेनबा लैखिबसिना निथौगी पावरना कनबनिना मदु याखिदौ मतो उरकपदगी करि तौगे हाइबदा ngसाइगी नोंमा अहिंग अमा टिकेंद्रजीत सिना लुचिंगे अदुगा मागी मचिन मनाव सिंग यावरगा महाराज सूरचंद्र की मथक्सिदा लान हवेबा महाराजना महाकी मनाव इबुंगो अमसुंग मनाइ सिंगा लोइनना कोनुंग थादोक्तुना चेनखी अदुदगिदी महाराजना कइदौरे सूरचंद्र महाराजना महाकी मनाव इबुंगो मागी पोकमिनबा मनाव इबुंगो अमसुंग मागी मनाइ सिंग खरगा लोइनना कोनुंग थादोक्तुना चेनखी थंगाल जेनरल अमसुंग टिकेंद्रजीत अनिना सिंदुना कुलचंद्रबु मणिपुर की निंगथौ हापी अदुना निंगथौ खुबम हांगे महाराज सूरचंद्र न चेनखिब मतुंगददी अदुना थंगाल जेनरल गा टिकेंद्रजीत का अनिसिना सिनदुना कुलचंद्र सी कई हापबा कुलचंद्र सी खुगी हे पुमिनबा टिकेंद्रजीत की मयामबनी को अदुना कुलचंद्र सी मणिपुर की निंगथौ ओइरे निंगथौ ओइना हापे
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕ꯭ꯔꯤꯇꯤꯁ ꯁꯔꯀꯥꯔꯅ ꯑꯁꯥꯝꯒꯤ ꯆꯤꯐ ꯀꯃꯤꯁꯅꯔ ꯀꯣ ꯃꯤꯁꯇꯔ ꯀ꯭ꯋꯤꯟꯇꯟ ꯊꯣꯔꯛꯇꯨꯅ ꯇ꯭ꯔꯤꯀꯦꯟꯗ꯭ꯔꯖꯤꯠꯄꯨ ꯐꯥꯅꯕ ꯍꯣꯠꯅꯩ ꯃꯗꯨꯗꯒꯤꯗꯤ ꯀꯩ ꯇꯧꯔꯦ ꯉꯁꯥꯏꯒꯤ ꯉꯁꯥꯏ ꯇꯧꯅꯈꯤꯕ ꯙꯋꯥꯁꯤꯒꯤ ꯃꯇꯨꯡꯗꯗꯤ ꯀꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯆꯪꯖꯔꯨꯔꯕꯅꯦ ꯉꯁꯥꯏ ꯁꯨꯔꯆꯟꯗ꯭ꯔꯅ ꯆꯠꯂꯒ ꯕ꯭ꯔꯤꯇꯤꯁꯇ ꯃꯗꯨꯗꯒꯤꯗꯤ ꯕ꯭ꯔꯤꯇꯤꯁ ꯁꯔꯀꯥꯔꯅꯀꯣ ꯑꯁꯥꯝꯒꯤ ꯆꯤꯐ ꯀꯃꯤꯁꯅꯔ ꯃꯤꯁꯇꯔ ꯀ꯭ꯋꯤꯟꯇꯟꯁꯦ ꯃꯁꯤ ꯊꯥꯔꯛꯑꯦ ꯃꯤꯁꯇꯔ ꯀ꯭ꯋꯤꯟꯇꯟꯁꯦ ꯊꯥꯔꯛꯇꯨꯅ ꯇ꯭ꯔꯤꯀꯦꯟꯗ꯭ꯔꯖꯤꯠꯄꯨ ꯐꯥꯅꯅꯕ ꯍꯣꯠꯅꯔꯦꯕ ꯑꯗ ꯇ꯭ꯔꯤꯀꯦꯟꯗ꯭ꯔꯖꯤꯠ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯕ꯭ꯔꯤꯇꯤꯁ ꯁꯔꯀꯥꯔꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯀꯣꯅꯨꯡꯗ ꯂꯟꯗꯥꯗꯨꯅ ꯃꯤꯆꯝ ꯀꯌꯥ ꯍꯥꯠꯈꯤ ꯑꯗꯨꯅ ꯇ꯭ꯔꯤꯀꯦꯟꯗ꯭ꯔꯖꯤꯠꯁꯦ ꯐꯥꯅꯅꯕ ꯍꯣꯠꯅꯕꯗ ꯉꯁꯥꯏꯒꯤ ꯕ꯭ꯔꯤꯇꯤꯁ ꯁꯔꯀꯥꯔꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯀꯣꯅꯨꯡꯗ ꯂꯟꯗꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯤꯆꯝ ꯀꯌꯥꯁꯦ ꯍꯥꯠꯈꯤꯑꯕ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯩꯗꯧꯔꯦ ꯃꯤꯌꯥꯝ ꯍꯧꯔꯛꯄꯗꯒꯤ ꯑꯁꯥꯝꯒꯤ ꯆꯤꯐ ꯀꯃꯤꯁꯅꯔ ꯑꯩꯈꯣꯏꯒꯤ ꯃꯤꯁꯇꯔ ꯀ꯭ꯋꯤꯟꯇꯟ ꯑꯃꯁꯨꯡ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟ ꯃꯤꯁꯇꯔ ꯒ꯭ꯔꯤꯝꯋꯨꯗ ꯌꯥꯎꯅ ꯁꯥꯌꯦꯛ 5 ꯍꯥꯠꯈꯤ ꯉꯁꯥꯏꯒꯤ ꯃꯥꯅ ꯃꯤꯆꯝꯁꯤꯡ ꯀꯣꯅꯨꯡꯗ ꯍꯥꯠꯈꯤꯕꯁꯤꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯃꯩꯇꯩ ꯃꯌꯥꯝꯁꯤꯅ ꯉꯁꯥꯏ ꯑꯁꯥꯝꯒꯤ ꯀꯃꯤꯁꯅꯔ ꯃꯤꯁꯇꯔ ꯀ꯭ꯋꯤꯟꯇꯟ ꯑꯗꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟ ꯑꯩꯈꯣꯏꯒꯤ ꯃꯤꯁꯇꯔ ꯒ꯭ꯔꯤꯝꯋꯨꯗꯁꯦ ꯌꯥꯎꯅ ꯁꯥꯌꯦꯛ 5ꯁꯦ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡꯅꯀꯣ ꯍꯥꯠꯈꯤꯑꯕ ꯑꯗꯨꯅ ꯗ꯭ꯔꯃꯥ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯤꯟꯗ ꯇ꯭ꯔꯤꯀꯦꯟꯗ꯭ꯔꯖꯤꯠ ꯑꯃꯁꯨꯡ ꯊꯪꯒꯥꯜ ꯖꯦꯅꯔꯦꯜꯕꯨ ꯕꯤꯂꯥꯠ ꯀꯣ ꯃꯍꯥꯔꯥꯅꯤꯒꯤ ꯃꯊꯛꯇ ꯂꯥꯟ ꯍꯧꯕ ꯑꯃꯁꯨꯡ ꯁꯥꯌꯦꯞꯁꯤꯡ ꯍꯥꯠꯄꯒꯤ ꯃꯔꯥꯜꯗ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯐꯥꯁꯤ ꯇꯧꯗꯨꯅ ꯇꯧꯕꯗ ꯂꯣꯏꯁꯤꯟꯈꯤ ꯍꯥꯏꯁꯤꯗ ꯂꯣꯏꯁꯤꯜꯂꯦꯕ ꯑꯗꯨꯅ ꯗ꯭ꯔꯃꯥꯁꯤꯒꯤ ꯏꯔꯣꯏ ꯂꯣꯏꯕ ꯁꯔꯨꯛꯇ ꯀꯃꯥꯏꯅ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯔꯣꯏꯕꯗ ꯇ꯭ꯔꯤꯀꯦꯟꯗ꯭ꯔꯖꯤꯠ ꯑꯃꯁꯨꯡ ꯊꯪꯒꯥꯜ ꯖꯦꯅꯔꯦꯜꯁꯦ ꯑꯩꯈꯣꯏꯒꯤ ꯏꯪꯂꯦꯟꯒꯤ ꯀꯣ ꯕꯤꯂꯥꯠ ꯍꯥꯏꯕꯗꯤ ꯏꯪꯂꯦꯟꯒꯤ ꯃꯍꯥꯔꯥꯅꯤꯒꯤ ꯃꯊꯛꯁꯤꯗ ꯂꯥꯟ ꯍꯧꯕꯅꯤ ꯃꯈꯣꯏꯁꯦ ꯍꯥꯏꯗꯅ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯥꯠꯈ꯭ꯔꯤꯕ ꯁꯥꯌꯦꯛ 5ꯗꯣ ꯑꯗꯣ ꯁꯥꯌꯦꯛꯁꯤꯡ ꯍꯥꯠꯄꯒꯤ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯗꯅ ꯃꯤꯌꯥꯝ ꯃꯃꯥꯡꯁꯤꯗ ꯐꯥꯁꯤ ꯇꯧꯕꯗ ꯗ꯭ꯔꯃꯥꯁꯤ ꯂꯣꯏꯁꯤꯜꯂꯦꯕꯀꯣ ꯑꯗꯨꯅ ꯁꯤꯅ ꯑꯄꯨꯟꯕ ꯇ꯭ꯔꯤꯀꯦꯟꯗ꯭ꯔꯖꯤꯠ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯃꯥꯁꯦ ꯕꯤꯔ ꯇ꯭ꯔꯤꯀꯦꯟꯗ꯭ꯔꯖꯤꯠ ꯍꯥꯏꯔꯤꯕ ꯗ꯭ꯔꯃꯥꯁꯤꯒꯤ ꯑꯄꯨꯟꯕ ꯁꯝꯂꯞꯄ ꯋꯥꯔꯤꯅꯤ ꯑꯗꯨꯒ ꯉꯁꯤ ꯑꯩꯈꯣꯏꯅ ꯇꯝꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯦꯂꯦꯕꯁꯇ ꯌꯥꯎꯔꯤꯕꯁꯤꯅ ꯇ꯭ꯔꯤꯀꯦꯟꯗ꯭ꯔꯖꯤꯠ ꯕꯤꯔ ꯇ꯭ꯔꯤꯀꯦꯟꯗ꯭ꯔꯖꯤꯠ ꯐꯥꯕ ꯍꯥꯏꯕ ꯉꯁꯥꯏꯒꯤ ꯕꯤꯔ ꯇ꯭ꯔꯤꯀꯦꯟꯗ꯭ꯔꯖꯤꯠ ꯐꯥꯕ ꯂꯥꯛꯄꯒꯤ 5ꯁꯨꯕ ꯃꯇꯥꯡ ꯑꯩꯈꯣꯏꯒꯤ ꯁꯤꯟ 5ꯁꯨꯕ ꯃꯇꯥꯡ ꯇꯥꯡꯀꯛ 5ꯁꯨꯕ ꯃꯇꯥꯡꯁꯦ ꯑꯁꯤꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯇꯝꯒꯗꯧꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯦꯔꯦꯛꯇꯔꯒꯤ ꯃꯇꯥꯡꯗ ꯍꯥꯏꯗꯤ ꯁꯛꯇꯝꯁꯤꯡꯗꯣ ꯌꯥꯎꯔꯤꯕ ꯂꯤꯂꯥꯁꯤꯗ ꯌꯥꯎꯔꯤꯕ ꯁꯛꯇꯝꯁꯤꯡꯗꯣ ꯁꯤ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯇꯝꯒꯗꯧꯔꯤꯕ ꯇꯥꯡꯀꯛ ꯑꯁꯤꯈꯛꯇꯪꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯈꯪꯒꯅꯤ ꯇꯥꯡꯀꯛ ꯑꯁꯤꯈꯛꯇꯅꯤ ꯉꯁꯥꯏꯒꯤ ꯋꯥꯔꯤꯗꯨꯗꯤ ꯗ꯭ꯔꯃꯥꯁꯤꯒꯤ ꯑꯄꯨꯟꯕ ꯁꯝꯂꯞꯄ ꯋꯥꯔꯤꯗꯨꯗꯤ ꯑꯩꯈꯣꯏꯅ ꯄꯔꯥꯁꯤ ꯄꯥꯕ ꯃꯇꯝꯗ ꯗ꯭ꯔꯃꯥꯁꯤ ꯄꯥꯔꯛꯄ ꯃꯇꯝꯗ ꯃꯗꯨ ꯑꯩꯈꯣꯏꯅ ꯈꯪꯉꯒ ꯄꯥꯔꯕꯗꯤ ꯗ꯭ꯔꯃꯥꯁꯦ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯅꯕꯒꯤꯗꯃꯛꯇ ꯁꯝꯂꯞꯄ ꯋꯥꯔꯤ ꯑꯗꯨ ꯍꯥꯟꯅ ꯑꯩꯅ ꯂꯤꯊꯣꯛꯄꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯝꯒꯗꯕꯗꯤ ꯁꯨꯞꯅꯇꯒꯤ 5ꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤꯅꯤ ꯑꯗꯨꯅ 5ꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤꯗ ꯌꯥꯎꯒꯗꯧꯔꯤꯕ ꯀꯦꯔꯦꯛꯇꯔ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯁꯛꯇꯝꯁꯤꯡꯁꯦ ꯅꯨꯄꯥꯗ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯍꯥꯏꯔꯛꯑꯒꯦ ꯇ꯭ꯔꯤꯀꯦꯟꯗ꯭ꯔꯖꯤꯠ ꯁ꯭ꯔꯤꯖꯨꯠ ꯀꯨꯂꯆꯟꯗ꯭ꯔ ꯅꯤꯡꯊꯧꯒꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯀꯣ ꯇ꯭ꯔꯤꯀꯦꯟꯗ꯭ꯔꯖꯤꯠ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯅꯤꯀꯣ ꯀꯅꯥꯅꯣ ꯍꯥꯏ ꯀꯨꯂꯆꯟꯗ꯭ꯔ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯁ꯭ꯔꯤꯖꯨꯠ ꯀꯨꯂꯆꯟꯗ꯭ꯔ ꯅꯤꯡꯊꯧꯒꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣꯅꯦꯕꯀꯣ ꯇ꯭ꯔꯤꯀꯦꯟꯗ꯭ꯔꯖꯤꯠ ꯍꯥꯏꯁꯦꯀꯣ ꯑꯗꯒꯤ ꯑꯃ ꯀꯅꯥ ꯂꯥꯟꯃꯤ ꯃꯩꯇꯩ ꯂꯥꯟꯃꯤ ꯑꯃ ꯍꯥꯏꯔꯦꯀꯣ ꯃꯩꯇꯩ ꯂꯥꯟꯃꯤ ꯑꯃ ꯑꯗꯨꯗꯒꯤꯗꯤ ꯑꯍꯨꯝꯁꯨꯕꯗ ꯀꯅꯥꯅꯣ ꯈꯦꯂꯦꯟꯗ꯭ꯔ ꯍꯥꯏꯁꯦ ꯀꯩꯅꯣ ꯀꯁꯥꯔꯗꯒꯤ ꯂꯥꯛꯄ ꯑꯪꯒ꯭ꯔꯦꯖꯀꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯩꯇꯩ ꯁꯨꯕꯦꯗꯥꯔ ꯑꯃ ꯍꯥꯏꯗꯤ ꯀꯁꯥꯔꯗ ꯃꯌꯨꯝ ꯑꯁꯦꯡꯕ ꯀꯁꯥꯔ ꯃꯆꯥꯅꯤ ꯑꯗꯨꯒ ꯃꯩꯇꯩ ꯀꯁꯥꯔꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯕ꯭ꯔꯤꯇꯤꯁ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯕ ꯁꯨꯕꯦꯗꯥꯔ ꯑꯣꯏꯕ ꯃꯤꯁꯛꯅꯤ ꯈꯦꯂꯦꯟꯗ꯭ꯔ ꯍꯥꯏꯁꯤ ꯑꯗꯨꯒ ꯗ꯭ꯔꯃꯥ ꯑꯁꯤꯒꯤ 5ꯁꯨꯕ ꯇꯥꯡꯀꯛꯁꯤꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯦꯔꯦꯛꯇꯔ ꯑꯃꯅꯤ ꯑꯗꯨꯒ ꯃꯁꯤꯗ ꯑꯩꯅ ꯑꯃꯇꯪꯒ ꯍꯥꯞꯅꯤꯡꯕꯗ ꯃꯥꯏꯃꯨ ꯇ꯭ꯔꯤꯀꯦꯟꯗ꯭ꯔꯖꯤꯠꯀꯤꯗꯃꯛꯇ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯥꯏꯃꯨ ꯍꯥꯏꯕ ꯀꯦꯔꯦꯛꯇꯔ ꯑꯃꯒ ꯌꯥꯎꯔꯛꯀꯅꯤ ꯀꯣ ꯑꯗꯨꯗꯒꯤꯗꯤ ꯑꯃꯨꯛ ꯅꯨꯄꯤꯒꯤ ꯃꯥꯏꯀꯩꯗꯅ ꯀꯅꯥ ꯌꯥꯏꯁꯦ ꯁꯨꯞꯅꯇꯒꯤ ꯅꯨꯄꯤꯒꯤꯗ 5ꯁꯨꯕ ꯇꯥꯡꯀꯛꯇ ꯌꯥꯎꯗꯣꯔꯤꯕꯁꯤ
ꯃꯩꯄꯥꯛꯄꯤꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗ ꯃꯔꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯖꯕꯤ ꯑꯃꯗꯤ ꯌꯨꯕꯔꯥꯖ ꯇ꯭ꯔꯤꯀꯦꯟꯗ꯭ꯔꯖꯤꯠꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯂꯕꯤ ꯃꯩꯇꯩ ꯆꯅꯨ ꯑꯃ ꯃꯩꯄꯥꯛꯄꯤꯒꯤ ꯀꯦꯔꯦꯛꯇꯔꯁꯦꯀꯣ ꯃꯥꯅ ꯃꯔꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯖꯕ ꯃꯔꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯖꯕꯤ ꯑꯗꯨꯒ ꯌꯨꯕꯔꯥꯖ ꯇ꯭ꯔꯤꯀꯦꯟꯗ꯭ꯔꯖꯤꯠꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯂꯕꯤ ꯃꯩꯇꯩ ꯆꯅꯨ ꯑꯃ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯉꯥꯁꯨꯕ ꯇꯥꯡꯀꯛꯀꯤ ꯗ꯭ꯔꯥꯃꯥ ꯑꯁꯤꯒꯤ ꯂꯤꯂꯥ ꯑꯁꯤꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯦꯔꯦꯛꯇꯔ ꯉꯥꯛꯇ ꯑꯣꯏꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯉꯁꯥꯏꯒꯤ ꯇꯥꯛꯈꯤꯕ ꯃꯩꯇ꯭ꯔꯝ ꯕꯤꯔꯒꯤ ꯃꯇꯥꯡꯗ ꯇꯥꯛꯈꯤꯕ ꯑꯗꯒꯤ ꯗ꯭ꯔꯥꯃꯥꯒꯤ ꯁꯝꯂꯞꯄ ꯋꯥꯔꯣꯜ ꯇꯥꯛꯈ꯭ꯔꯦ ꯑꯗꯨꯒ ꯂꯤꯂꯥꯗ ꯌꯥꯎꯒꯗꯣꯏꯕ ꯀꯦꯔꯦꯛꯇꯔꯁꯤꯡꯒꯤ ꯃꯥꯒꯤ ꯍꯥꯏꯗꯤ ꯌꯥꯎꯔꯤꯕ ꯁꯛꯇꯝꯁꯤꯡ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯁꯛꯂꯣꯟ ꯇꯥꯛꯑꯦ ꯑꯗꯨꯅ ꯗ꯭ꯔꯥꯃꯥ ꯑꯁꯤꯗꯤ ꯑꯩ ꯉꯁꯤꯗꯒꯤ ꯍꯧꯔꯔꯣꯏ ꯗ꯭ꯔꯥꯃꯥ ꯑꯁꯤ ꯃꯊꯪꯒꯤ ꯑꯩꯈꯣꯏꯒꯤ ꯅꯦꯛꯁ ꯀ꯭ꯂꯥꯁꯇꯒꯤ ꯗ꯭ꯔꯥꯃꯥ ꯑꯁꯤ ꯍꯧꯔꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯀ꯭ꯂꯥꯁꯇ ꯑꯩꯈꯣꯏ ꯗ꯭ꯔꯥꯃꯥ ꯑꯁꯤ ꯍꯧꯔꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯅ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯅ ꯌꯥꯝꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯀ꯭ꯂꯥꯁꯇ ꯑꯩꯈꯣꯏ ꯑꯃꯨꯛ ꯎꯅꯔꯁꯤ ꯑꯗꯨ ꯐꯥꯎꯕꯗꯪꯗꯤ ꯁꯣꯏꯗ ꯉꯥꯝꯗꯅ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯔꯝꯃꯨ ꯑꯩ ꯃꯊꯪꯒꯤ ꯀ꯭ꯂꯥꯁꯇ ꯗ꯭ꯔꯥꯃꯥ ꯑꯗꯨ ꯄꯨꯔꯒ ꯂꯥꯛꯆꯔꯒꯦ